ꯁꯨꯝꯅꯗꯒꯤ ꯃꯣꯏꯅ ꯀꯩꯅꯣ ꯍꯣꯜꯍꯟꯕꯒꯤ ꯋꯥꯅꯦꯕ ꯃꯤꯒꯤ ꯈꯣꯡꯖꯦꯜ ꯏꯁꯤꯁꯤꯒꯤ ꯈꯣꯡꯖꯦꯜ ꯍꯥꯏꯕꯁꯤꯗꯤ ꯖꯔ ꯆꯦꯟꯒꯗꯕꯅꯦꯕ ꯑꯁꯤꯗꯤ ꯁꯤꯗ ꯃꯣꯏꯅ ꯁꯥꯟꯅꯍꯟꯕꯅꯦꯕ टाइमिंग पुंग की दब की बात की मतलब दीदी ने बोले ना तुम्हें आसी रहा दीदी ने बोली टाइमिंग की दब आई दा को प्रेस से सवाल का प्रेस करना ये कोई बोली ꯁꯨꯝꯅꯗꯒꯤ ꯃꯣꯏꯅ ꯀꯩꯅꯣ ꯍꯣꯜꯍꯟꯕꯒꯤ ꯋꯥꯅꯦꯕ ꯃꯤꯒꯤ ꯈꯣꯡꯖꯦꯜ ꯏꯁꯤꯁꯤꯒꯤ ꯈꯣꯡꯖꯦꯜ ꯍꯥꯏꯕꯁꯤꯗꯤ ꯖꯔ ꯆꯦꯟꯒꯗꯕꯅꯦꯕ ꯑꯁꯤꯗꯤ ꯁꯤꯗ ꯃꯣꯏꯅ ꯁꯥꯟꯅꯍꯟꯕꯅꯦꯕ ꯃꯌꯥꯝꯁꯦ ꯚꯦꯟꯇꯤꯂꯦꯁꯟ ꯁꯠꯇꯣꯛꯄ ꯃꯇꯝꯗꯗꯤ ꯃꯥꯁꯦ ꯉꯝꯃꯔꯣꯏꯗꯤ ꯍꯥꯏꯔꯦꯕ ꯗꯣꯛꯇꯔꯅ ꯍꯥꯏꯔꯤꯁꯦ ꯃꯥꯒꯤ ꯃꯀꯣꯛꯇꯁꯨ ꯏꯁꯦ ꯃꯌꯥꯝ ꯑꯃ ꯍꯥꯏꯒꯠꯂꯦꯒꯁꯨ ꯍꯥꯏꯔꯦꯕꯀꯣ ꯂꯣꯏꯅ ꯄ꯭ꯔꯨꯐꯇꯣ ꯄꯤꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥ ꯊꯥꯖꯤꯜꯂꯁꯦꯅ ꯇ꯭ꯔꯤꯠꯃꯦꯟ ꯊꯥꯒꯤꯁꯦꯅ ꯍꯥꯏꯁꯦ ꯍꯣꯏ ꯃꯣꯏꯒꯤꯁꯨ ꯑꯄꯥꯝꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯊꯥꯖꯅꯤꯡꯉꯥꯏꯗꯤ ꯑꯩꯉꯣꯟꯗꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ